Manipuri Wari Pambi Channel na tabiriba pumnamakpu amuh hana taramna oksari ngasi amuk mayam gi ngaihak pothana na bagidamakta anauba Manipuri wari masa amakhaktang puduna laksari wari masa sige maming ta chaubagi tailoring house wari masa sige aiba Mokhendro Sograkpam wari masa se ngaihaktang taminarasi aina kabag pakhang pharakpa kan khongrau asang baka setpa horakpa matam aduda ta chaubagi tailoring house tuda aigi punsigi ahan ba setkhiba khongrau asang bado tu khibani ai khongrau do nungsi man khiduna ngasi fawbe hek thamjilli matam ado cycle gi matam nina cycle thoman duna thunpham adudi patharak tuna segaide mado fawbada chini bakram napsinduna fana kannadi ai se sakhibani aigi furit khongraudi mangonda te hek matura i atumal di mayamdagi lawbaga aingondagi lawbaga di khak manarakte aigi di mana kharata oirabasu hek matabira i ta chaubagi tailoring house to lamjau sorok mayadani khongai khudasu yamna fabajani aikhoigi dagi kilometer ani muk haigalaga leibani thainadi mi tare nipal muk thamduna furit khongrauda natana kot nung fawba turambani mana tuba kot chuitu miyamna signa chaina ngamnaram ponte aikhoi maikai sida okhak maming chatkhrabaja magi tailoring house si magi tailoring house tugi mapan da thariba phansang ado aina college tamlingai da nungtigi numidang wairam gi tuition chalamdai da imanaba singai bagi aigi phampham marakta maga giga hek thangnana hotel tawriba ma makan haigi hotel dagi puri tuba sing adugi sa nung thaknana balawbada tan charu bathokabadi aigi susaru sa glass amamamdi hek maralak i aina thakloiga ya ponte mana namdana pithakli poni magi tailoring house to signboard phajaba amasu thangatpa ui asumna iri male sauba tailoring house haina magi signboard tu da kot chuit taiga tawba nupa amana mangak samda inchi tape ama yalaga table amagi mathakta kati ama paiduna phikakpagi mawongda yamna pungning singsinba yaba lai amasu mayauri mado ubada aina ta saubada nongma hangki ta saubagi theliba signboard cheda yekleba masanan ba kot chuit tai tawba nupa sibu ta saubaro mahakna ingonda yenglaga nokphet tawra i aduga hairakhi ai makni haina khalabasu adum mayai phibam nadi chadrabanina lairik lai sudi a yownadi hek matam houdre do oiningle bani aisu makhoigi kot chut tai tauba officer kaido yaramdabagi watani makhoitana kot chut tai tauni haiba wa laibro aikoi sumini makoi sumini aikoi phituba phiyat pami su makoi dauna nan set charga wakhal nungaina makoi gumna officer makni khana thabak suba sumayaina khanghaudana ta chaubado thawai ta na fak nok thorakhi ai mangonda tingak yenglaga mana nokpaduda hek yausilura male ta chaubado aingondagi chahi 12 mukti han male masa patak marep wanglap adum yengba nungai masagadi ontokna nanja khraponi seli sari makhai suipak te hek mapai magi makhada thabak suiba singduna su mabudi yamna kina hangoina satli mana ngangba chaibada mayamado hu hek mahalli pirol tubagi order tawramba singado makoi khudingmakna matam chana pinaba honajai nongma phadok aman nangna dabada mana ngangbadudi aita lai ngamba janate magi tailoring house tudagi talakpa paisa singaduna yum building phajaba ama sare masanupa ani khak yaujabado mapanda mahai tamhalli matamgi khongsat matung inna aina thabaktagi pothagadaba kuidrakanda Guwahati dagi New Delhi gi Sansat Magta leiba SBI main branch ta general manager oina posting chalam daida yumda nongmanini khaktang thorakpaduda ta saubado amuktadi unaning mandana magi tailoring house tu da changlubani adungaigi magi signboard phajabadudi thelamdre hoida asuk kuirabasibu lairambadi mahounadre madugi mahut
pisak pikna maming ta oina phaklang de yot pi tharaga binding tarana pullaga yanduna hek mathelam le madusu kudhai ba layek pami amana iba yek pusunate background do amuba masuna oiraga angauba masuna isinbani taseng badi mado mana hekta yeksinba isinba zatni mayamna khangnaba ta haiduna kuina unarudraba matungda khanghaudana hek unabaduda tasawbado kayada harauzaribano mama kanhaigi hotel do magi mamau nupina phamla male aidi tabu tade tasawbana mama kanhaido laikhidre hai tasawbaga ibani sa glass amamam thakna wari sanai aina hangi tasawba tailoring house sidi miga itak na bu ureda kaidobu yaure makoi singadudi kadai da ngamna sanakhraba loina maktokna khraba zalo matam sinani bo haujikan sinadi phi leiraga khongrau furit itu tuna khidreda mi singse makoi gi showroom dagi ready made ngakto oina leina khramale thabak leiraktre do yamna patharakle mahai bazar gi tailoring house ta khara yauna khiba amadi amada mana hingba ngamna na basana khre itomta bu ngai horeda aina khara tit tauri sini ibo yaima tasawba matam si saukhalakwa haibdura yamna hongaba zani thainagi oiramadudi natre ko aina mapanda ngakta laibaduna khangdraba zani aduga tasawbagi angang singdudi kaidaukhre kari oibadi yauna khre ibo yaima isa singi hairurabadi makhoi anidi midi loina oira potnida isa haldo works department da eso oire ama atonbaduna MCS officer khalle makoina di aibu potharo di mahairabani aina aigi haudurak sinpamsi nungsimandana khara asum tawribasini hoida kaisu kaideda adudi tasawbugi di thoina bu waningai bu leitredana hoi adu mahai taredana aigi tailoring house gi mapanani aina isa sing semba ngamliba yum kai saba ngamjaribase mafamse aigi di sargani thawaini ne boyaima natai masu hujikti mathwai yamna harauzarabani aibu su potharo nungaina yumda leirobu hairaponi chumi haifam thokpani kuire kaino ne ta sawbun wajarakibasi aisu sapchana khangi hujik wali ba haibabu makoigi sasing asigi luhong khongdongba asi khakta mangai silakle thuna luhong thokpirani makoi animak adubu hainabadi marei boyaima masanupagi magundi mau thiraga khangi khangdre dai boyaima karambu thoklaraga ba ta chawbagi angangsing wakhal taba ngaktanida pangkhan sukhanbirunuda masugi damak sanani khonthangi damak tamlani natai mase nungsikreda sapu yandagi wana huduk minarakpani wabu yabasu wajaraklabani masa singgi asada nuaina hinjaribani masaga fatre naga nagalle hayeng mamau singa laglaga masa singa sina tathi ta oinaga hek maroina biradi wakhal laina da natai mase thunaga sikhigadawri bazani ibo yaima hayai de data sawba onthok wabu hek mangangi madubu pangthok mathok pa hek maya brane thok tabasu oisanu matam khara haukhre ai thabaktagi pothare yumda ingna sikna wakhal laitana leire aigidi isanupa yaude isanupi matomtani mayum supan khre mamaga aigadani yomasida kunu khongbagum lelibasi numidang wairamado tawpham mama sum khanglaktabadai ai ta chawbagi awanungai ngai hak wari sanaruge khanna mamada haifet hairamlaga chatle ta chawbado onthokpa phibam amadani mana leiramlibado magi matawado ubada aisu yamna nungaitre aibu ubada mahak nokmi tawraktre harau tayamba utre puningdadi makhali karibu tawbu yawraba jano mamangai gomna chanunga thaksi khosiga amatabu ma hairaktre aina ubada masado tarang ama isat chatli magi nungsuk nungjanaba matawaduda nungaitadana aina satluduna sado hairure kobi thamchet manbigi borado phong sana hek ui haudu su yamna mali khanduna kayagino khara hek yahon bir usu hairamle ibani sa thakminari bora su saminari
ꯇꯥ ꯆꯥꯎꯕꯗꯣ ꯃꯊ꯭ꯋꯥꯏ ꯏꯍꯥ ꯍꯔꯥꯎꯅ ꯎꯗꯦ ꯑꯗꯨꯛ ꯃꯁꯥ ꯅꯥꯜꯂꯝꯈ꯭ꯔꯕ ꯃꯥꯅ ꯃꯀꯣꯏ ꯐꯥꯅꯤ ꯈꯪꯂꯝꯗ꯭ꯔꯦ ꯃꯁꯝ ꯀꯛꯀꯅꯤ ꯀꯥꯎꯔꯝꯂꯦ ꯃꯥꯏꯊꯣꯡꯗꯣ ꯏꯁꯨꯛ ꯍꯦꯛ ꯁꯨꯛ ꯃꯀꯥ ꯂꯥꯝꯂꯝꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯔꯨꯏ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ ꯑꯁꯨꯛ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯣ ꯀꯔꯤ ꯇꯧꯔꯕꯅꯣ ꯇꯥ ꯆꯥꯎꯕ ꯈꯨꯝꯅꯤꯡꯒꯨꯝ ꯈꯨꯝꯅꯤꯡꯗꯒꯨꯝ ꯑꯣꯟꯊꯣꯛꯅ ꯍꯩꯅꯤꯡꯗꯅ ꯃꯥꯅ ꯈꯨꯝꯂꯛꯏ ꯏꯀꯣꯏ ꯅꯥꯟꯗꯨꯅ ꯆꯥꯅꯤ ꯅꯤꯡꯂꯨꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯅꯤ ꯅꯤꯡꯂꯨꯏ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯎꯠꯇꯒꯤ ꯍꯩꯔꯦ ꯑꯔꯦꯝꯕꯗ ꯇꯥꯔꯦ ꯃꯪꯗ ꯁꯅꯔꯤꯛ ꯁꯤꯔꯝꯕ ꯇꯥꯏꯕꯪꯗ ꯀꯥꯡꯈꯜ ꯃꯔꯤꯅ ꯈꯧꯔꯤꯗ ꯌꯦꯠꯂꯝꯃꯤ ꯍꯥꯏꯕꯗꯨꯅꯤ ꯏꯕꯣꯌꯥꯏꯃ ꯏꯁꯦ ꯋꯥꯀꯣꯏ ꯁꯨꯗꯨꯅ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯑꯃꯨꯛ ꯇꯧꯗꯨꯅ ꯂꯩꯔꯦꯗꯣ ꯍꯣ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯇꯥ ꯆꯥꯎꯕ ꯑꯩꯕꯨ ꯀꯔꯝꯅꯕꯨ ꯇꯝꯁꯤꯒꯦꯅꯦ ꯅꯉꯣꯟꯗ ꯏꯕꯣꯌꯥꯏꯃ ꯏꯆꯥꯅꯨꯄꯥ ꯑꯍꯜꯗꯣ ꯏ ꯀꯥꯔꯦ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯍꯔꯥꯎꯔꯨꯔꯦ ꯑꯗꯨꯒꯗꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯊꯣꯛ ꯌꯥꯎꯑꯣꯡ ꯏꯟꯊꯣꯛꯈ꯭ꯔꯦꯗꯅ ꯍꯣ ꯅꯤꯡꯉꯣꯜ ꯃꯋꯥ ꯀꯣꯟꯁꯦꯡ ꯇꯥꯈ꯭ꯔꯦ ꯃꯗꯨꯒꯤ ꯅꯤꯡꯗꯣꯟ ꯄꯣꯝꯂꯤꯉꯩ ꯆꯩꯔꯛꯇ ꯏꯆꯥ ꯑꯇꯣꯟꯕꯗꯨꯅ ꯒꯃꯦꯟꯒꯤ ꯀ꯭ꯋꯥꯔꯇꯔꯗ ꯍꯦꯛ ꯃꯔꯩ ꯊꯣꯛꯈꯤ ꯄꯪꯂꯥꯞ ꯂꯥꯞꯄꯁꯨ ꯅꯠꯇꯦ ꯍꯦꯟꯗꯣꯛꯅ ꯑꯣꯐꯤꯁꯇꯣ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯍꯦꯛ ꯃꯀꯥꯕꯗꯤ ꯌꯥꯕꯅꯤ ꯑꯩꯒꯤ ꯏꯃꯧꯁꯤꯡꯁꯦ ꯑꯔꯥꯏꯕꯗꯤ ꯑꯃꯠꯇꯕꯨ ꯍꯦꯛ ꯌꯥꯎꯔꯝꯗ꯭ꯔꯦꯗꯅ ꯑꯉꯛꯄꯅꯤ ꯅꯨꯄꯤꯒꯤ ꯁꯛꯇꯤ ꯃꯇꯝ ꯑꯁꯤꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠꯁꯤꯡ ꯌꯥꯝꯅ ꯃꯣꯠꯂꯦ ꯁꯦꯡꯗ꯭ꯔꯦꯅꯦꯍꯦ ꯏꯕꯣꯌꯥꯏꯃ ꯏꯁꯦ ꯀꯔꯝꯅꯅꯣ ꯑꯗꯨꯗꯤ ꯇꯥ ꯆꯥꯎꯕꯗꯤ ꯀꯩꯗꯧꯗꯨꯅ ꯂꯩꯍꯧꯏ ꯀꯔꯤ ꯑꯃꯠꯇ ꯍꯦꯛ ꯍꯥꯏꯍꯧꯗꯕ꯭ꯔꯣ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯍꯥꯏ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯨꯒꯗꯒꯦ ꯍꯥꯏꯔꯕꯁꯨ ꯂꯧꯒꯗꯕ ꯃꯈꯣꯏꯅ ꯂꯧꯕꯤꯗ꯭ꯔꯦ ꯃꯈꯣꯏꯒꯤꯗꯤ ꯑꯩ ꯈꯟꯕꯨ ꯈꯜꯂꯨꯗ꯭ꯔꯦꯗ ꯏꯕꯣꯌꯥꯏꯃ ꯃꯥꯅ ꯊꯣꯛꯄ ꯇꯧꯖꯈ꯭ꯔꯁꯅꯨ ꯃꯈꯜꯂꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯇꯩꯃꯕꯨꯗꯤ ꯑꯩ ꯈꯛ ꯀꯥꯎꯕ ꯉꯝꯗꯦꯅꯦ ꯏꯕꯣꯌꯥꯏꯃ ꯇꯥ ꯆꯥꯎꯕꯗꯣ ꯃꯄꯤ ꯏꯔꯥꯕꯨ ꯆꯦꯜꯂꯛꯏ ꯑꯩꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯨꯏ ꯏꯇꯩꯃꯕꯨ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣꯅꯦ ꯇꯥ ꯆꯥꯎꯕ ꯆꯠꯈ꯭ꯔꯦꯗꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯅꯇꯩꯃꯒꯤ ꯐꯤꯔꯣꯏ ꯁꯣꯟꯈꯤꯕ ꯊꯥ ꯑꯅꯤꯗꯤ ꯐꯥꯔꯛꯀꯗꯧꯔꯦ ꯑꯩ ꯇꯧꯐꯝ ꯈꯪꯗꯦꯅꯦ ꯈꯟꯐꯝ ꯈꯪꯗꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦꯅꯦꯍꯦ ꯏꯕꯣꯌꯥꯏꯃ ꯑꯣꯟꯊꯣꯛꯄꯅꯤꯗ ꯀꯔꯤ ꯃꯇꯧꯅꯣ ꯑꯗꯨꯗꯤ ꯏꯇꯩꯃꯗꯣ ꯑꯣꯟꯊꯣꯛꯅ ꯍꯦꯛ ꯊꯥꯖꯗꯅ ꯃꯆꯥꯁꯤꯡꯒꯤ ꯋꯥꯈꯜꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃꯗ ꯂꯦꯛꯊꯔꯛꯄꯗꯒꯤ ꯑꯗꯨꯝ ꯍꯦꯛ ꯍꯧꯒꯠꯂꯛꯈꯤꯗ꯭ꯔꯦ ꯗꯥꯛꯇꯔꯅꯗꯤ BP ꯁ꯭ꯇ꯭ꯔꯣꯛꯅꯤ ꯍꯥꯏ ꯏꯁ ꯅꯨꯡꯉꯥꯏꯇꯦꯗ ꯏꯇꯩꯃꯗꯣ ꯃꯥꯗꯤ ꯃꯔꯥꯏꯕꯛ ꯐꯕꯅꯤꯅ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯆꯠꯂꯨ ꯇꯝꯂꯝꯂꯦꯗꯅ ꯅꯇꯩꯃꯗꯤ ꯁꯣꯔꯥꯠꯇꯣ ꯆꯥꯎꯅ ꯁꯣꯟꯈꯤ ꯃꯆꯥꯅꯨꯄꯥ ꯑꯣꯐꯤꯁꯥꯔ ꯑꯅꯤ ꯑꯗꯨꯅ ꯄꯣꯠꯄꯥꯡ ꯆꯥꯎꯅ ꯇꯥꯈꯤ ꯀꯅꯥꯒꯤ ꯁꯦꯜ ꯄꯥꯏꯕ ꯊꯤꯀꯥꯗꯥꯔꯁꯤꯡ ꯑꯣꯐꯤꯁꯥꯔꯁꯤꯡ ꯃꯟꯇ꯭ꯔꯤꯁꯤꯡ ꯂꯣꯏꯅ ꯂꯦꯡꯂꯛꯈꯤ ꯑꯩꯅꯗꯤ ꯄꯣꯠꯄꯥꯡ ꯂꯧꯔꯣꯏꯁꯤ ꯍꯥꯏꯖꯕꯅꯤ ꯃꯈꯣꯏꯅ ꯌꯥꯈꯤꯗ꯭ꯔꯦ ꯄꯣꯠꯄꯥꯡꯗꯣ ꯏꯄꯥꯗꯤ ꯄꯥꯝꯗꯦ ꯅꯆꯤꯟ ꯅꯅꯥꯎ ꯌꯦꯟꯅꯖꯧ ꯍꯥꯏꯔꯕꯅꯤ ꯇꯥ ꯆꯥꯎꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯔꯧ ꯂꯩꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯦꯛ ꯃꯈꯥ ꯇꯥꯔꯛꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯄꯩꯁꯥ ꯃꯁꯤꯡ ꯊꯤꯅꯗꯨꯅ ꯌꯦꯟꯅꯕꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯩꯒꯤꯅ ꯏꯃꯧ ꯑꯅꯤꯗꯨꯁꯨ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯒꯥꯠꯀ ꯇꯥꯟꯅꯔꯤ ꯄꯣꯠꯅꯤꯗ ꯑꯃꯁꯨ ꯃꯇꯩꯅꯤ ꯈꯟꯗ꯭ꯔꯦ ꯃꯅꯥꯎꯅꯨꯄꯤꯅꯤꯁꯨ ꯈꯟꯗ꯭ꯔꯦ ꯇꯥꯏꯕꯪꯄꯥꯟ ꯁꯦꯕꯥꯠꯅꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤꯕꯨ ꯁꯤꯗ꯭ꯔꯗꯤ ꯌꯦꯡꯕꯕꯨ ꯍꯩꯔꯕꯗꯤ ꯀꯨꯝꯍꯩꯒꯤ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ ꯏꯕꯣꯌꯥꯏꯃ ꯑꯩ ꯇꯥꯗꯃꯛ ꯇꯥꯏ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯃꯥꯗꯤ ꯃꯈꯥ ꯇꯥꯔꯛꯂꯤ ꯁꯣꯔꯥꯠ ꯅꯨꯃꯤꯠꯇꯨꯗꯤ ꯀꯞꯄꯤꯅꯕ ꯀꯅꯥꯁꯨ ꯌꯥꯎꯗ꯭ꯔꯦꯗꯅ ꯑꯩꯅ ꯌꯦꯡꯕꯕꯨ ꯃꯈꯣꯏꯒꯤ ꯃꯃꯤꯠꯁꯤꯡ ꯑꯗꯨꯗ ꯃꯄꯤ ꯏꯔꯥꯕꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯆꯦꯟꯕꯕꯨ ꯍꯦꯛ ꯃꯎꯗꯦ ꯑꯩꯇꯅꯤ ꯅꯇꯩꯃꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯌꯥꯝꯅ ꯀꯞꯈꯤ ꯇꯥ ꯆꯥꯎꯕꯗꯣ ꯆꯥꯅꯅ ꯃꯄꯤ ꯇꯥꯅ ꯀꯞꯂ ꯃꯥꯜꯂꯦ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯃꯄꯤ ꯇꯩꯊꯣꯔꯛꯏ ꯑꯩ ꯃꯥꯒꯤ ꯃꯇꯧ ꯑꯗꯣ ꯌꯦꯡꯕ ꯑꯣꯟꯊꯣꯛꯅ ꯍꯦꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯅ ꯈꯪꯅꯤꯡꯅ ꯍꯥꯏ ꯍꯧꯖꯤꯛꯄꯨ ꯇꯥ ꯆꯥꯎꯕꯗꯤ ꯀꯝꯗꯧꯔꯤꯒꯦ ꯌꯨꯝꯗꯗꯤ ꯏꯊꯟꯇ ꯑꯗꯨꯝ ꯍꯦꯛ ꯂꯩꯔꯦ ꯂꯩꯇꯗꯤ ꯑꯩꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯒꯗꯒꯦ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯑꯩꯕꯨ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯔꯨꯔꯁꯤ ꯀꯟꯅ ꯊꯦꯝꯃꯤ ꯌꯨꯝ ꯂꯩꯅ ꯑꯩꯒꯤ ꯃꯌꯨꯝꯗ ꯑꯩꯕꯨ ꯁꯩꯗꯥꯡꯂꯨꯒꯗ꯭ꯔꯣ ꯑꯇꯣꯟꯕꯗꯨꯅ ꯃꯥꯒꯤ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯨꯁꯤ ꯇꯛꯏ ꯏꯆꯥꯅꯤ ꯍꯥꯏꯗꯦ ꯑꯩ ꯃꯈꯣꯏ ꯀꯅꯥꯃꯠꯇꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯗꯦ ꯇꯥ ꯆꯥꯎꯕꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯇꯁꯦꯡꯕꯗꯤ ꯑꯩ ꯐꯤꯔꯣꯏ ꯂꯣꯏꯕ ꯅꯨꯃꯤꯠꯇꯨꯗꯪ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯉꯥꯏꯈꯤꯕꯅꯤ ꯑꯩ ꯃꯈꯣꯏꯕꯨ ꯄꯨꯛꯅꯤꯡꯁꯤꯗꯗꯤ ꯍꯦꯛ ꯃꯄꯦꯅꯗꯤ ꯃꯆꯩꯈꯤꯕꯅꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯨꯅ ꯃꯄꯥꯅꯤ ꯈꯟꯗꯨꯅ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯔꯨꯁꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨꯅꯦ ꯏꯄꯥ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯡ ꯑꯗꯨꯗꯗꯤ ꯂꯩꯅꯤꯡꯗꯦꯅꯦ ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯍꯦꯛ ꯀꯥꯎꯔꯣꯏꯀꯣ
ꯅꯈꯣꯏꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯅꯤ ꯑꯩꯒꯤ ꯍꯨꯃꯥꯡ ꯃꯜꯅ ꯋꯥꯅ ꯁꯥꯖꯈꯤꯕ ꯌꯨꯝ ꯑꯁꯦ ꯂꯩꯕꯤꯅꯕ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯀꯥꯡ ꯈꯊꯥꯡ ꯑꯣꯏꯍꯧꯕꯗ ꯃꯇꯥꯔꯕꯀꯣ ꯑꯩ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕꯗ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯇꯨꯃꯤꯟꯅ ꯃꯉꯣꯟꯗ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ ꯃꯍꯥꯛꯇꯤ ꯂꯦꯞꯄ ꯀꯧꯕ ꯃꯔꯩꯇ꯭ꯔꯤ ꯅꯈꯣꯏ ꯑꯅꯤꯃꯛꯅ ꯏꯄꯥꯗꯤ ꯁꯤꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯈꯜꯂꯣ ꯅꯤꯡꯁꯤꯡꯕꯤꯔꯛꯂꯅꯨ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯂꯒ ꯅꯈꯣꯏꯅ ꯅꯄꯥ ꯑꯩꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛꯊꯥꯛ ꯇꯝꯕꯒꯨꯝ ꯂꯨꯄꯥ 1,000-2,000 ꯏꯃꯥꯡꯗ ꯄꯨꯞ ꯄꯨꯞ ꯊꯥꯗꯔꯝꯕꯗꯣ ꯏꯄꯥ ꯄꯥꯝꯗ꯭ꯔꯦꯅꯦꯍꯦ ꯃꯤꯍꯧꯗ꯭ꯔꯦꯅꯦꯍꯦ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯗꯥꯕꯤꯔꯛꯂꯅꯨ ꯏꯄꯥꯒ ꯃꯔꯤ ꯇꯥꯟꯅꯔꯕꯅꯤ ꯈꯪꯉꯨ ꯆꯠꯄꯤꯈ꯭ꯔꯣ ꯆꯠꯂꯨ ꯑꯩ ꯅꯈꯣꯏꯒꯤ ꯅꯁꯛꯁꯤꯡ ꯑꯗꯣ ꯌꯦꯡꯅꯤꯡꯗꯦ ꯑꯩꯅꯅꯦ ꯂꯦꯞꯅꯃꯛ ꯇꯥꯟꯈ꯭ꯔꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯕꯣꯌꯥꯏꯃ ꯍꯧꯖꯤꯛꯇ ꯃꯄꯤ ꯁꯤꯟꯊꯔꯝꯕ ꯇꯥ ꯆꯥꯎꯕꯗꯣ ꯈꯪꯍꯧꯗꯅ ꯑꯣꯟꯊꯣꯛꯄ ꯊꯋꯥꯏ ꯇꯥꯅ ꯐꯛ ꯐꯛ ꯍꯦꯛ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯃꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯏ ꯃꯁꯥ ꯁꯦꯝꯕ ꯃꯔꯅꯥꯏ ꯏꯆꯥꯕꯨ ꯀꯅꯥ ꯂꯥꯛꯇꯨꯅ ꯁꯦꯝꯕꯤꯔꯒꯗꯒꯦ ꯑꯩꯅ ꯏꯊꯨꯟ ꯊꯣꯛꯄ ꯃꯈꯩ ꯁꯨ ꯅꯣꯝꯕ ꯑꯗꯨꯒ ꯃꯇꯨꯡꯅ ꯃꯤꯅ ꯆꯥꯈꯤꯕ ꯃꯔꯨꯅ ꯑꯩꯅ ꯆꯨꯐꯧꯕ ꯃꯪꯂꯥꯛꯅꯅꯤ ꯍꯥꯏꯗꯨꯅ ꯇꯨꯝꯗꯕꯕꯨ ꯃꯌꯥꯕ꯭ꯔꯥ ꯑꯩ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯅꯣꯝꯈꯤꯕ ꯇꯥꯔꯤ ꯃꯥꯜꯂꯦ ꯏꯕꯣꯌꯥꯏꯃ ꯇꯥ ꯆꯥꯎꯕꯗꯣ ꯃꯥꯒꯤ ꯐꯨꯔꯈꯥꯎꯗꯒꯤ ꯆꯨꯔꯨꯞ ꯎꯄꯨꯗꯣ ꯂꯧꯊꯣꯛꯂꯒ ꯃꯆꯩ ꯑꯃ ꯁꯠꯂꯒ ꯃꯩꯈꯦꯠ ꯈꯦꯠꯇꯨꯅ ꯆꯝꯈꯠꯂꯛꯏ ꯆꯨꯔꯨꯞꯇꯣ ꯑꯃꯨꯛ ꯑꯅꯤꯔꯛ ꯆꯤꯡꯂꯒ ꯃꯩꯈꯨꯗꯣ ꯁꯥꯡꯅ ꯀꯥꯝꯊꯣꯔꯛꯏ ꯑꯗꯨꯒ ꯃꯈꯥ ꯁꯝꯊꯔꯛꯏ ꯏꯕꯣꯌꯥꯏꯃ ꯍꯧꯖꯤꯛ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯏꯎꯟ ꯈꯣꯛꯂꯒ ꯍꯤꯡꯂꯤꯕꯅꯤ ꯗꯨꯀꯥꯟꯁꯤꯁꯨ ꯃꯤ ꯂꯥꯛꯇ꯭ꯔꯦ ꯍꯥꯡꯗ꯭ꯔꯕꯁꯨ ꯃꯌꯥꯔꯕꯅꯤ ꯏꯇꯣꯝꯇ ꯌꯨꯝꯗ ꯂꯩꯔꯦ ꯅꯇꯩꯃꯗꯣ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯤ ꯁꯤꯗ ꯂꯩꯔꯒꯅ ꯑꯃ ꯎꯅꯔꯒ ꯑꯩꯅ ꯑꯋꯥ ꯑꯅꯥ ꯀꯥꯎꯊꯣꯛꯏꯅꯦꯍꯦ ꯑꯩꯁꯦ ꯈꯨꯠꯄꯥꯏꯁꯦꯜ ꯅꯥꯃꯩꯁꯦꯜꯒ ꯄꯨꯝꯇꯠ ꯍꯦꯛ ꯇꯠꯂꯕꯅꯤ ꯏꯊꯨꯟꯗ ꯊꯥꯡꯅ ꯌꯥꯜꯂꯐꯥꯎ ꯏꯗꯤ ꯊꯣꯛꯂꯔꯣꯏꯅꯦꯍꯦ ꯏꯕꯣꯌꯥꯏꯃ ꯑꯩ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯃꯟꯗ꯭ꯔꯗꯨꯅ ꯐꯨꯔꯈꯥꯎꯗꯒꯤ ꯃꯅꯤ ꯕꯦꯒꯇꯣ ꯂꯧꯊꯣꯛꯂꯒ 500 ꯆꯠꯄꯤ ꯃꯔꯤꯈꯛ ꯄꯤꯔꯦ ꯃꯗꯨꯁꯨ ꯃꯥꯅ ꯂꯧ ꯍꯥꯏꯕ ꯄꯥꯛ ꯌꯥꯗ꯭ꯔꯦ ꯑꯩ ꯃꯥꯒꯤ ꯐꯨꯔꯈꯥꯎ ꯑꯗꯨꯗ ꯃꯗꯣ ꯅꯝꯗꯅ ꯍꯥꯞꯆꯤꯟꯕꯤꯔꯦ ꯃꯥꯅ ꯍꯥꯏꯔꯛꯏ ꯏꯕꯣꯌꯥꯏꯃ ꯍꯟꯗꯛꯁꯤ ꯏꯌꯥꯝꯕ ꯋꯥꯈꯜ ꯃꯑꯣꯜ ꯌꯥꯝꯅ ꯈꯜꯂꯕ ꯖꯥꯠꯅꯤ ꯌꯨꯝꯁꯦ ꯁꯣ ꯊꯣꯛ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯈꯣꯏꯒꯤ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯍꯥꯏꯕꯗꯨꯗ ꯂꯩꯔꯒ ꯑꯩꯒꯨꯝꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯀꯌా ꯑꯗꯨꯒ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯁꯦ ꯂꯦꯜꯂꯨꯔꯁꯤꯔꯥ ꯑꯩ ꯈꯜꯂꯛꯂꯕ ꯖꯥꯠꯅꯤ ꯅꯨꯃꯤꯠꯇꯣ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯈꯤ ꯇꯥ ꯆꯥꯎꯕꯒ ꯑꯩꯒ ꯎꯅꯈꯤꯕꯗꯣ ꯍꯞꯇꯥ ꯑꯃꯗꯤ ꯃꯐꯥꯔꯕꯔꯥ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯃꯃꯥꯅ ꯉꯥ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯗ ꯑꯩ ꯀꯩꯊꯦꯜꯗ ꯉꯥ ꯃꯆꯥ ꯑꯃꯇꯪ ꯂꯩꯔꯨꯒꯦ ꯈꯟꯅ ꯍꯥꯏꯒꯠꯂꯤ ꯑꯩꯅ ꯂꯝꯕꯤꯗ ꯇꯥ ꯆꯥꯎꯕꯒꯤ ꯇꯦꯂꯔꯤꯡ ꯍꯥꯎꯁꯇꯣ ꯉꯁꯤꯗꯤ ꯊꯣꯡ ꯂꯣꯟꯕ ꯎꯏ ꯑꯩ ꯒꯥꯔꯤ ꯈꯥꯝꯂꯒ ꯀꯨꯝꯊꯗꯨꯅ ꯅꯍꯥꯟ ꯃꯥꯅ ꯍꯥꯏꯍꯧꯕꯗꯨꯒ ꯍꯦꯛ ꯆꯤꯡꯅꯗꯅ ꯍꯣꯇꯦꯜ ꯐꯝꯕꯤ ꯏꯕꯦꯝ ꯑꯗꯨꯗ ꯍꯦꯛ ꯍꯪꯂꯨꯔꯦ ꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯇꯥ ꯆꯥꯎꯕꯗꯣ ꯅꯍꯥꯟ ꯃꯄꯣꯠ ꯃꯆꯩ ꯌꯣꯝꯗꯨꯅ ꯕꯦꯛ ꯑꯃ ꯌꯥꯜꯂꯒ ꯊꯣꯔꯛꯏ ꯑꯩꯅ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯍꯪꯕꯕꯨ ꯃꯥꯅ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯂꯩꯔꯨꯔꯅꯤ ꯍꯥꯏ ꯃꯥꯒꯤ ꯐꯨꯔꯤꯠ ꯇꯨꯐꯝ ꯃꯃꯥꯡꯁꯤꯗ ꯂꯦꯞꯇꯨꯅ ꯃꯄꯤ ꯇꯥꯅ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯑꯩꯅ ꯃꯥꯅ ꯄꯥꯝꯖꯕ ꯀꯣꯕꯤ ꯊꯝꯖꯦꯠ ꯃꯥꯟꯕꯤ ꯕꯣꯔꯥ ꯑꯁꯥꯕ ꯂꯩ ꯆꯉꯥꯡꯗ ꯆꯝꯄ꯭ꯔꯥ ꯁꯨꯝꯖꯤꯟꯕꯗꯣ ꯊꯛꯈꯣ ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯈꯣ ꯍꯥꯏꯕꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯅ ꯑꯣꯇꯣ ꯑꯃꯗ ꯑꯗꯨꯝ ꯍꯦꯛ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯧꯗꯦ ꯃꯆꯥꯁꯤꯡ ꯑꯗꯣ ꯐꯠꯇꯕ ꯍꯥꯏꯕꯗꯨꯅꯤ ꯃꯈꯣꯏꯁꯨ ꯄꯥꯞꯇꯤ ꯁꯣꯏꯗꯅ ꯄꯨꯖꯅꯤ ꯑꯣ ꯆꯠꯂꯕꯣꯏꯔꯦꯀꯣ ꯇꯥ ꯆꯥꯎꯕ ꯑꯣꯟꯊꯣꯛꯅ ꯍꯦꯛ ꯅꯨꯡꯉꯥꯏꯇꯦꯗꯀꯣ ꯑꯩꯕꯨ ꯅꯣꯡꯃ ꯃꯥꯕꯨ ꯎꯅꯔꯨꯒꯗ꯭ꯔꯥ ꯇꯧꯔꯤꯕꯁꯤꯕꯣ ꯄꯨꯛꯅꯤꯡꯁꯦ ꯃꯥꯒꯤꯗꯃꯛ ꯈꯪꯋꯥ ꯍꯦꯛ ꯋꯥꯔꯛꯏ ꯑꯩ ꯒꯥꯔꯤ ꯀꯥꯈꯠꯂꯦ ꯎꯗꯨꯅꯇ ꯂꯩꯔꯕ ꯄꯥꯗꯨꯅꯇ ꯂꯥꯛꯂꯕ ꯃꯥꯒꯤ ꯃꯈꯨꯠꯃꯛꯅ ꯏꯔꯤꯕ ꯐꯛꯂꯥꯡꯗ ꯌꯥꯜꯂꯤꯕ ꯄꯤꯛꯇꯛꯄ ꯁꯥꯏꯟꯕꯣꯔꯗꯇꯣ ꯒꯥꯔꯤꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯃꯨꯟꯅ ꯃꯤꯠ ꯀꯨꯞꯇꯅ ꯑꯃꯨꯛꯇ ꯌꯦꯡꯈꯤꯗ꯭ꯔꯤꯕꯒꯨꯝ ꯌꯦꯡꯂꯒ ꯃꯤꯂꯨ ꯏꯔꯥꯁꯦꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅꯕꯨ ꯄꯥꯔꯨꯔꯤ ꯆꯥꯎꯕ ꯇꯦꯂꯔꯤꯡ ꯍꯥꯎꯁ